Kulai Pibusingki ambush the pastor Yauna Mui Madi Sire, Southern Hills the Matamkaktana Total Shutdown Lwdre. Ngasayuk pung tararom tabada kang Popi District Manungsanba, Kodjim Amasung Kolet Bilesanigi Marakta Singi Kulai Pibusingi, ambush the church leader Amayauna Mui Madi Hardkre, Ahomna Tamtina Sokle Hedi. Taudo asigi matang da press na phongba paw gi matung in de pastor yauna Kuki community ki punna miyoi nipan gari anida Churchanpur da pangthokpa thado Baptist Association ki conference amada saruk yaroraba matung kangpopi tamna Imphal Tamenglong road ta halakpa ki lambida Kodjem amasung Scotland Billers anege marakta ambush adu chatharakibane taudo adu da Reverend B Sidho yauna miyoi ahum ki aduga miyoi marina asopan nangke amana kalimata asopan yaukide Sokle Miyosing adu manak nakpo hospital sengda pusinduna laikadna bohona rihade taudo adu thokhibaga mafam adu da henba security singlak to da thiba humbagi thabak chathakre adu singnaba miyoi amata phaba punbagi paw dilectory North East News ki report matungina de community ki church leader yauna team aduna kangpokpi tamna halakpagi lambida ZUF Kamson faction amasung BBIG ki khulai paibu loop singna attack adu chatharakibane taudo aduna maram oiraga mafam adu da security ki phiba masi yamna khudong thiningai oire laikidraba miyosing adu di Manipur Baptist Convention ki former general secretary Reverend Dr. B Sidho pastor Paugolen Reverend Kaigolon amasung gari adu ki driver ke Lenin kawe amaramda taudo adu ki mayak to thado community na Kangpokpi district ki Southern Hills area da khudakta ki total shutdown ki khongjang yengsinkhre haide police ki source matung in de ambush ki taudo adu thokra matung da Kuki Khulai paibadi jinglaba singna Liangmai Naga community ki miyoi tara hena hostage oina yengsinkhre haide adubo hujuk phawbagi oina miyoi tara hostage oina yengsinkhre haibasigi matang da chapchaba official oba confirmation di leitre pastor ahum yauna miyoi mari Khulai paibasingna ambush tawduna hatkhiba taudo adu keso Churchanpur district ki maikedi akanam ongda condemn tawkhre asiguma micham miyamda inhuman oiba thawngsing chathabasi yabangam loi haide organization asina thadorokpa cherol amana haidbana laikhidraba thawaising adugi mafamda ikai khumnaba utpa oina amasung terrorist group ama oiriba ZUF Kamson NSNIM proxy gi kangbuna chathariba activity sing ase law enforcing agencies sing nama pung phan laksin bangam dabagi mayokta ngasinami jingba pung 12 makhai dagi na matam kaktana Churchanpur district ta total shutdown gi khongjang lawthoklei khongjang asida sister organization amasung bari lenaba khudimak nama pung phaba cooperation PBU loinana shutdown manungda santi thamnaba apel tawre total shutdown asigi manungda medical emergency press amasung media electricity amasung lining laishol ga mari lenaba singi oina di komthokani kanagumba organization singna total shutdown asida cooperation pidaba haibasi laikhidraba thawai sing adugi mafamda ikai khumnaba uttabani haina lawgani haidi marasda cycle kendra ge MLA Kimneu Hang singna ngasi Kangpokpi district ki manungsanba Kodjim amasung Kolen anigi marakta thadau Baptist Association ki church leader singda chathakiba yamna pamdo makhalgi ambush adu akanamongda condemn tawi haidi MLS na thadораkiba cherol amana haidbana ikai khumnaningai oirba lining gi lusingbu sing aduna religious conference ama yaururaga halakpagi lambida sigum hingsa ki thaudo asigi victim oikibagi paw ase tabada yamna thamoi kainingai ni hana phongdokhe Kuki militant ni sengnaba singna luhongba chatpa miyoi kunrom yengsinkhre haide sakhangdaba singna Scotland amasung Kodjim ki tainaba mafam amada ambush tawraktuna church ki leader ahom yauna miyoi mari sian khiba duga gayana sohan khiba thaudok matung asi pung 10:45 rom tabada Kuki militant ni sengnaba singna luhongba ki thoram ama yawba chatpa Naga phuruki miyoi kunrom phaduna pukhre haide pawsugi matungina thaudo adu Kangpokpi district ki Leilon Wi-Fi village manakta thokibani sakhangdaba singna phakro miyoi sing adudi Sanapati district ki Maramdagi Sonmi Mira Gorkha Rosie Gorkha Konsa Khuldagi Gasya Kalong Boipui Wibon Liu Salong Keniliu Perilungbau Periwing Pau William Liu Pawang Bon Liu Lungkhai Liu Kaiwangbau Reverend Manu Kangpokpi gi Junadagi Kenpi Bau pastor ni hari adumana mo phajin kiwa miyoi sing adugi manungda manga di masama min khangba ngamdre Naga phuruki miyoi yauna yamdrabada miyoi kunrom phajin kiba gi paw sandorakiba matung masakhangdaba singna Kuki phuruki miyoi kharasu Kangpokpi district ki tongan ba mafamdagi yengsinkhre hari adumana mo yengsinkhre hari ba miyoi mari adugi masama min khangba ngamdre hari
CM na yengsinkhre haidi ngase yu kangpokpi district ki manung chanba Scotland amasung Kojimani gi marakta khulai paiba singna ambush chathabadagi miyoi mari leikidraba matung thaudo aduda sokhiba miyoi mari gi hakjang Sire hospital da pukhatuna layeng chathariba asida chief minister na hakthengna na chatuna yengsinkhre chief minister gi khongsara duda deputy chief minister Lwdre di kho home minister Gobidas Konthojam MLA amadi atai government ga mari lenaba officer kya yauri khongsara duga mari lenana chief minister na haikibada soktuna lakanari basing adugi asang ba senphang khudimak lenga na puthokani misam myam da target tawdona hingsa amasung terrorism gi thawong sing sathakiba asi akan mong da condemn tawi thawdo adu da mamal jamlo miyoi kya gi punsi mang khibadu thamoi sona nungai taba phawe society asigi section khudimak na shanti thamna bahona minusi haike Kuki gi highway blockade mawa laukidre haidi zomi area da kanamtana dukan thong thengba lonba yaroi karigumba lolamba thengnarabadi nakhoi gi mathakta action loba nasana yajaga da bani haina video amachu thadorakle Kojin gi ambush adu ZUF na tawba natte haina sengdorakhre Nakalamrom da NPO na Naga singda section na ba section 1 thamlakre madude kanagumba Naga singna Imphal Senapati Highway National Highway 2 da chattana ba section 1 thamlakre kunana kanagumba na maphamadu da sangsiluban natraga panduna leba yaroga di manak nakpa security force ki station singda lainana ba natraga manak nakpa Naga ki village da lainana ba NPO gi maikai digi athubagi paw sandorakle Moloi attack ta tangkhul singyaw de haina sengdorakhre ngarang nuthil pung ahum makhairom taba matamda Myanmar ngamkhai manung da leba molnoi Kuki khulda attack satharaki haiba aduda tangkhul Naga singyawi haina Kuki singna social media platform da maral sirakliba adubu Naga village guard and BG na akanamo ongda yaning da phongdorakle tangkhul Naga kanglup na lauthokli madudi ngarang Myanmar da thokiba thodo aduda Makoi yaude makoi masagi lam amasung miyam ngak sena bohona duna lakle amasum yung thamnariba lebak Myanmar gi thabak amata da khut thingjinde haina NBG Eastern Command gi media cell na lauthorakle NBG gi matung ina ngarang thodo adu Kamjong district ki border pillar number 113 dagi kilometer anirom lapna Myanmar gi ngamkhai manung da leba mol noi khulda thokibani masi Kuki singna satharaga tangkhul Naga kanglup singda taisilaga isam samna hingjaba ngamkhai da leba Naga khul amada attack amuk sathanaba thawaina sinbani haide molnoi asi Myanmar da military junta gi mayokta lan tawriba People's Defense Force PDF ki constituent ama oiriba Kuki National Army Burma KNB gi leiphamnei Kuki khul molnoi da attack torpasi Myanmar da hojik oiriba makhoigi internal unrest adu gi saru oiramgani haide akanba action lawrani haina cap NPD na phongtorokhrei lamdamasida petroleum production yonba amadi yenbaga mari lenana black marketing tawba hena paisinduda thamba amasung aranba thawngsing satharamba miyoi natraga anti singi mathakta department na akanba action lawgani haina cap NPD ki director yumnam Nelson Thadropo Cherol Aman Haidi, Cherols Namakata and High Status the LPG Amadi Atopa Petroleum Production Manakaina Lwdre Habigi Aranba Pau Amasandoroposi, Department of Consumer Affairs Food and Public Distribution Cap NPD na Kanglay, Masiguma Yumpam Yaw the Babande Aranba claim Asina Consumer Amadimiabu Lana Lamzinglay, Indian Oil Corporation Limited IOCL Imphal Step Level Coordinator na Manipur na LPG Petrol Natraga Diesel Awat Palai Tehana confirm Toroklay, Manipur stock Manang kaina lairi amadi supply ningthijana tawri LPG amadi petroleum product POL marang kaina lairi amadi ayat pamata laitana yenthokli hana IOCL da makata na thajabasu piraklai maramasina consumer singna stock marang kaina laitre habagi mipaiba amata laibigano asiguma thawang asina accident oirakpada natana safety hazard oirakpa yai haide makata na container natraga jakin singbada petrol amadi diesel laibasi athingba sauna lai oil pump sing amadi retail outlet singna directive asi violate tawrabadi legal proceeding mayoknagani loinana prevention of black marketing and maintenance of supply of essential commodities act 1980 the petroleum act 1934 amasung atopa marilenaba law ki matung ena offender sing sedak phangani hanasu cherosna makata na haire Napsagi sing panghandabagi mayokta National Highway 37 thingani haina CSO singna phongdorakhre numit mangani gi manungda me thagi napsagi allocation transport contractor singna miyamda phanghandaba tarabadi National Highway 37 da economic blockade chathagani haina Tamenglonggi CSO singna phongdorakhre Inpui Naga Union Liangmai Naga Council Manipur Tamenglong Zone
Rongmei Naga Council Manipur Tamenglong Zone, Zeme Naga Council Manipur, Joint Tribes Women Association Tamenglong Zone, Chairman and Secretary Association Tamenglong amasung Village Authority Chairman Council na singba CSO singna economic blockade sa thanabagi wafam asi phongdokhibani CSO sing asina tamai nungba amasung Tamenglong Assembly Constituency ki transport contractor oiriba SY Enterprises na me thagi napsagi siang pidana lairi SY Enterprises asi Assembly Constituency ahum asigi amatang ngairaba amasung yamna maru oiba transport contractor ni hairi atamna miyam gi siang phanghandaba sina Assembly Constituency ahum asigi AAY amasung PSS card holder singda chawda awaba mayok halle haraduna me tarani thoidagi numit mangani gi manungda me thagi napsa allocation distribution point singda mapung phana yohangadabani haina CSO singna demand tawre lakliba me taratare phawgi manungda makhoi gi demand asi thabak to onthok taba tarabadi National Highway 37 da economic blockade ki khongjang sangsilagane khongjang asigi manungda National Highway 37 na pochai puba gari punamak satok se tawbada athingba thamgari haire khongjang asina maram oiraga miyam da kudong cha daba mayong nahanba semitlon gi amang panatraga pam daba thodok tholok patarabadi marugi daita Transport Contractor SY Enterprises na pugadabani maramaduna mari lenabo authority singna athu matamda miyang sangduna contractor asibu masagi mathau tawhalu hari kariguma pideba numit mangandigi matam asigi manungda demand sing thabak ta onthokpa tarabadi CSO singna economic blockade ki khongjang asi handokpada akaiba leite hari Temporary market amadi rope mahal teng maraki lambigi drainage system fail oire hari Imphal city bu smart city ohena ba semgat sagat pagi thabak kya paikhalabsu nakal amaromdadi hotrong hori miyamna wakhal taba watpa amadi madirena ba department na ningthina miyeng sang dabana temporary market ka rope mahal teng anigi taina bagi lambigi drainage system fail oire hari Irabat road harga sukhangna ba Irabat baban phawbagi meter nifu yangkhairom tamak sangba drain asigi ising senthokpham leitabana lambigi leite manaraga leiri lambigi nakjata dukan phamliba amadi potsa yoliba singna su drain asida phattaba polam sing hundok sinbadagi amuka hena phibam soklaba phibam habidu oire lambi asigi nakalda ngari yonduna pophan phamlibi nupi amana phongdurokpada khongbal asigi ising asi senpham leitabana nong khara kan tabaga lambi matek asi ising ising thumba aduda khongbanda leramba amodakai plastic bottle singba loina sai thoraka doribani haire lambi sda charong tawriba miyamna su aduma amot pai sing marakta chana re haraduna mahana makha tan hai asigum phiba masida lairakpa matam kuirakle adubu mari lenaba lenga kilo sangi miyosing na senjinbagi thabakti paikhatpide maphamasa nomaijin numit khotingi second hand pirol yonpham su oibanina miyam toina satuka sin tawnariba lambi ni maphamasi akobida potsa yoliba singna amorakai phataba polam sing drain asida hekta hondok nai masina maphamasibu morhan bani hana phongdoki IMC ki kangbu na marak di sit nanu sengdo e adubo kui haude hekta thuna mosili hanasu mahana phongdorake Upambida Thumjinbada ahum Sire ahum Sokle hari Madhya Pradesh ki Bin district ta ngarang pickup truck ama upambi amada Thumjinbada gi miyoi ahum sikibaga loinina atopa ahum na Sokle haina police tam phongdorakhre police official amana phongdokpa matungina thodok adu ngara ayuk pung manga makharom tabada Mau Mesgaw road ta leba Hanuman temple manata thokibani mana haiki driver na control ngamhodabadagi pickup truck adu lambi nakalda hauba Upambi amada thumjinbada da miyoi ahum adu khudakta sikhi amasung atopa ahumna soke haide Governor A.K. Balana Amit Shah ga unaduna Manipur gi security gi phibam singkupna khanakhre haide thasgi taretagi Manipur gi mapanda lerakliba Governor A.K. Balana New Delhi da Union Home Minister Amit Shah ga unaduna Manipur da hojik oidiba security gi phibam amasung lenga ki maikai dagi paikhat kadaba chakhat thorang gi thabak singi matang da kupna khana naina khre haide Governor na Home Minister Amit Shah ga unaduna Manipur gi matang da marilena wafam sing puthoktu khana bada status gi oina atopa official amata yaukide mahang mathanta da Home Minister ga unaki bani haide Union lenga ki maikai dagi so atopa official sing yaukide state amasung Union lenga ki makok thongbalu singba anina puthoktu khana bada chaliba sahi sige February Mari 2026 da Manipur da chana halamba president rule gi lenga lokthok matungda Chief Minister Y Khem Chana lusingtuna linglakliba lenga asi leirakpadagi kari karamba hiramda ahongwa sing leirabage amasung poraklabagi habigi matangda sukumna khanaki haide mifam asina khwaidagi maroina khanaki ba wafamna Manipur gi law and order gi phibam phagarana ba kari karamba thabak sing lokhatkadagi habigi matangda ne haide hiramasaga mari leinana karigumba state asida thohaning da thodok sing makha tana sing amasung tamda
ꯃꯥꯏꯄꯥꯛꯄꯗ ꯊꯣꯛꯍꯟꯗꯕ ꯉꯝꯂꯒꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯦ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯄꯥꯏꯈꯠꯄ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯕꯒ ꯂꯣꯏꯅꯅ IDPꯁꯤꯡꯁꯨ ꯃꯁꯥꯒꯤ ꯃꯌꯨꯝꯁꯤꯡꯗ ꯍꯟꯖꯤꯜꯍꯟꯕꯗ ꯈꯨꯗꯣꯡꯆꯥꯒꯅꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯂꯩꯅꯒꯗꯕ ꯇꯉꯥꯏꯐꯗꯕ ꯃꯔꯤꯁꯤꯡꯁꯨ ꯍꯦꯟꯅ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛ ꯄꯥꯕꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃꯠꯇ ꯊꯣꯔꯛꯈꯤꯗꯦ ꯄꯥꯎꯆꯦꯁꯤꯅ ꯒꯕꯔꯅꯔꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕꯗꯗꯤ ꯃꯍꯥꯛ ꯉꯁꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3, 2026ꯀꯤ ꯅꯨꯡꯊꯤꯜꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯦꯝꯆꯥ ꯀꯤꯞꯒꯦꯔ ꯑꯃꯁꯨꯡ ꯔꯣꯁꯤ ꯗꯤꯈꯣꯕꯨꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯒ ꯒꯣꯕꯤꯟꯗꯥꯁ ꯑꯃꯁꯨꯡ KH ꯂꯣꯀꯦꯟꯕꯨꯅ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤꯕꯅꯤ ꯉꯔꯥꯡꯒꯤ ꯃꯦ 12 ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯆꯥꯎꯊꯣꯛꯍꯜꯂꯒ ꯃꯄꯨꯡ ꯐꯥꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯔꯤ